Hi viewers, mi tabiri bukrimak piki channel na punung bukrum jari ngasi tum dai ngak tang sida man tongan ba video kaya ama semjadna mayam gi seba tawjakre maram aduna mayam na khambiduna 41K subscriber tiel matam sida yohun biba mayam na nuksi biba mayam na thaja biba mayam do ai lim namta manghanjaroi habasima ahan thamjar kanda ngasi tienna mai fiam yawde ai tang tumamdaida only 20 or 30 minutes ka tang mayam go ri batai chanabi tang da lo mina se da ai ngakang thoksira amane aduna ahan mada ngasi cherobul pangthokre cherobul loidringe sida adi loidri habiyai ngasi numisi hodringe da cherobul mapung phana pangthok pikhiba amadi pangthok minakhiba khudingmak sina la ibis habidi sahi sida punamok na diyektaba amadi apanuaiba yuman khudimok oibiro habisi pk channel gi maikeri gi ahanbada wisisi pijari iroinana punamak goi nuksi chanana leminaba amadi tongan tongan lena lechat kya so lam sakhibo oresnu habisi pk channel gi maikeri gi thamjage aduna mahbusa gi punsido amu hanjilakpo अतुब मतम हजिलकु ओरसनु हाबिसेसो मियामदा थमजगे अदो हजिक थोपिरेबो मयामसो अखोई ओरि वताय सानबा करि करि सानसिगे अबदि पीके चैनल न करि करि मियामदा थमजरिबो मयाम असि फाउदा मियामगिदमुक्ता आइदि तसेंगना अतै अतैगी थागतनरिदुगुमना थागतजबना जदे ai ka khangbusu nungaidabudagi mayam punna khangminaba yaba kari kari lege habudugidamak ai adumak thagajabane aduna miyamna akhoi aigi channel aina thagajabasingsida hainingba thamningba kari kari leiba singdo hojik ahatang ori utai sanabagi tanjado miyamga lominase ad miyamna uhang hangpirawaso sum aina bokum khumba ngamba makai aduma khumjage kari kari sanasige habana simusingdo adu mayamgi question su ngak ngai boina aina ngasi cherau busiga mari lenana mayamda kaygumba khara aina thamjaning khara lei habidi ekoi corona virus lakuse masina misimina tawbugi oinati yam hoi just misimina lakpugi sigi yenagadi yam nuaijade but tawbutabu masina so kaygumba khara di kana khara ekoi society sida pibra haina khale amadu kari kari pibage habdasu ai thamjarake ado aina ngangjeriba sound se make sing tabibra adu tanga hujui yengbiriba ekoi ai nusijerba viewers sing habiragadi am nuaijagani aina ngangnaga somna tabiramtragadi nuaijaro aduna aina ngangba voice se khonjen se vocal kano se make sing tabibra habadum tanga message kana namtang ibiragadi am nuaijani hatare ko aduna ayam thokiro nusijeraba viewers sing yam kuina ai live tawjaro ngasidi sum 41K yore habagi haraujabadi todong lejade abudo ai de adugi target aijade mayamna nusibiba ina thagajariba singche mayamna khangbiba mudi suggestion pibirakpa adagi comment pibirakpa mayamdu wakhan nungai manbadagi sum ngasi thakajana 41K gi yokosididi isada hoi kharabudi nungai faujai but tawbutabu aina nungai si karamna nungai no haiba taragadi aina thagajariba aina yenghanjaningiba mayamsingse mayamna mapung phana ubu phonglagani habasi khanjarakanda habadi masing yamna ubu phonglagani adu oiba taragadi mi manga ka khangada photo mi tara khangani tara ka khangada photo to mi chama hena khangani habasi wakhalona kitang nungaijaba faujai haije tare aduna aina thagajari ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯃꯃꯥꯡꯉꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯆꯠꯅꯔꯝꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯀꯌꯥꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯖꯦꯅꯦꯔꯦꯁꯟ ꯇꯨ ꯖꯦꯅꯦꯔꯦꯁꯟ ꯃꯥꯡꯊꯔꯛꯄ ꯌꯥꯕꯒꯤ ꯂꯝꯕꯤ ꯀꯌꯥ ꯑꯃ ꯂꯩꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯍꯟ ꯃꯊꯤꯅ ꯆꯐꯨ ꯃꯦꯜꯂꯤꯒ ꯍꯥꯏꯅꯕꯗꯨꯅꯤ ꯈꯔ ꯃꯈꯩꯗꯤ ꯑꯩꯈꯣꯏꯁꯤ ꯃꯃꯥꯡꯉꯩꯗ ꯂꯩꯔꯝꯕꯁꯤꯡꯁꯤ ꯇꯧꯕ ꯌꯥꯕꯅ ꯀꯔꯤꯅꯣ ꯆꯠꯅꯔꯝꯕꯁꯤꯡꯁꯤ ꯀꯔꯤꯅꯣ ꯑꯦꯠ ꯂꯤꯁ ꯑꯩꯈꯣꯏ ꯊꯕꯛ ꯑꯣꯏꯅ ꯑꯃꯨꯛ ꯄꯥꯡꯊꯣꯛꯇꯕ ꯇꯥꯔꯒꯁꯨ ꯈꯪꯍꯧꯕ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯇꯤꯡꯕꯁꯨ ꯅꯠꯇꯦ ꯈꯪꯍꯧꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯤꯗ ꯑꯗꯣ ꯑꯩꯅ ꯂꯥꯏꯔꯤꯛ ꯈꯔꯗ ꯁꯨꯝ ꯑꯔꯤꯕ ꯂꯥꯏꯔꯤꯛ ꯈꯔ ꯁꯨꯝ ꯄꯥꯖꯕ ꯃꯇꯝꯗ ꯑꯩꯅ ꯈꯪꯖꯔꯤꯁꯤꯡꯁꯤ ꯃꯌꯥꯝꯅ ꯁꯨꯝ ꯁꯤꯌꯔ ꯇꯧꯖꯅꯤꯡꯗꯨꯅ ꯁꯨꯝ ꯆꯦꯅꯦꯜ ꯑꯁꯤ ꯍꯥꯡꯖꯔꯒ ꯇꯧꯖꯈꯤꯕ ꯉꯥꯛꯇꯅꯤ ꯃꯃꯥꯡꯗꯁꯨ ꯑꯩ ꯊꯝꯖꯔꯤꯗꯨꯅꯤ ꯑꯗꯨꯅ
तसिंबगीदी हजिक सब्सक्राइबर यामाए अदो कईगुम कांदा ऐसे मयाम की इंटरटेनमेंट ओइना इंटरटेनमेंट ओइबा देन अदगी वा नुआईगी देन अदगी कोईगी ई पाउगी तोन तोन हिरम क्या से पुनसिल कांदा आइना मम्मी के थोजरगा खंगिन पोथामिनसी खंगिनसी है थोजरिसे पीके है थोजरिसे कईगुम समटाइम्स मम्मी के चानदबा देन अदगी यावप तारगसो दुम मयाम की सजेशन पीबिरो हुजिक फोगी ओइनदी मयाम न पीबिरपा then adagi aina ngakhiba soikiba kya legaso mayamna suggestion tawbirapa khudimok yamna aingonda wakhan aingonda yamna puning nusing oigadaba ahalaman kya amsu takpirapa kya amsu yawi hamse thamjage mayak sengna tai yamba dhanamani has thank you so much haibirapagi damakta dhanamani welcome yam nuwaje aigi live ta changbirapa ahanba first message thabirapa ngam khaile dena thagatsari aduna hojik tasengna aina mayamna thamjini ba wafamdi channel asina thamjari ba sometimes aina koi jumbalon gi takapso amu paikha to gira do bane ado jumbalon gi series da to ya mayam lari hapya ya mayam khangmin ba ya ba so many topics we had ado leiriba mayam singse koi takak naina jumbalon marang ni pajana pairamani jumbalon series no te gi matang pairamani adubo adu nga ka to bana ta ba ai ge channel maming siga tai ategen sidi loina subsil la kan aina jumbalon khak na chabida to bhiram kya so mayam gi ngak nuai da entertainment obi ya ba kya so sum light te gi like ki de lo to ga sum to ba den adegi matam tholok pa I pau den adegi kana gu mukhan viral oba post mayam ya nuai da yengning gu poto theater ga lokhujara sum aina lokhujaba Lisa Queen, okay, welcome back to my channel. Lisa Queen, ngasi su teng nari ang wajib Lisa. Aduna sum ay giti subscriber yame haraga subscriber yamaga yengbina mi wa lagadi kaso subscriber yamagi value leite. Ay gi channel da thagasari ba blog sing si yengbiu hajerise aidi thagalaga harauba mi du dinati ko dan aigi asoiba habirakpa aibu cheibirakpa haibisingse aibu nuksibagi ne ne ai lojadoi ne aduna hoi thagat birakpa asumba haibirakpa khuding to almost loina accept togani but tobo aina mayam dagi ta jani bo hoji photo kawan to comment mayam lakpi suggestion kya ma lakpi haibisingse aduma yam nuaije ha tari ko makha tan sum mayam keno pibiro Masa Angom, okay, thank you. Liza Entertainment, sir, his congratulations, thank you so much, sir. Hen mayam namasak kangbi bas channel ama orbiru. Aini sorgi mafam that hijari. Thank you so much, Liza Entertainment. Sir Rajesh, miying tabiri basing ay mamang so. Tumak hijari dune. Wajiki Mrs. Tabiri ba Liza Entertainment hai na lay bas channel ase. aiga aigi just amaram da hatar gadi pk2 have tare ko pk2 gumba gumba mayam da khamina ba ya ba channel kano sida dai Liza Entertainment sida du hen nuai bidi Liza Entertainment da hujik se koi kamai to gi harga corona virus ki lockdown lai gina tongan bai koi gi sat mahiroi tungi jumbi oigadori ba mahiroi kya se chofam khangden leri skun kara musu kadre tuition chala musu chatre then masagi mayum da 24 hours like paadu na da leibidi yabu na tabani na adu hariba singsi da makoina parisi chumiba laliba habisu khangde but chabudabu oja habisi yaudabadi yadabadi na adu hoji ma koi nuti numit khudingi tongan subject da Liza Entertainment na koigi toan topic kya da morobni especially class 10 gi huji mathang da thagadoriba metric affair to godoriba exam sida thagadaba angang sing gi oina koi gi Liza Entertainment sina yamna section na hona birakan de koi gi toan moja kya masu yaroga nuti numi khuding subject among packet jaraga angang sing na yamna nuai jan hojik si class lobiriba aduna nungsi jarabagi subscribers sing da soina haijaning budi jiki Liza Entertainment se haibadi pk2 ni ko pk2 channel ani ada aigi channel ani suba haitare amaramda aduna
ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯅꯤꯁꯨꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯥꯔ ꯑꯃꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯥꯡꯗꯣꯛꯆꯔꯤꯕꯅꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯁꯦ ꯁꯤꯃꯒꯁꯨ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯏꯆꯥꯁꯤꯡ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃ ꯌꯥꯎꯕꯤꯔꯝꯃꯒꯁꯨ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯊꯥꯒꯠꯂꯤꯕ ꯁꯕꯖꯦꯛꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯣꯄꯤꯛꯁꯤꯡꯒꯤꯁꯤꯗ ꯑꯣꯖꯥꯁꯤꯡꯅ ꯑꯈꯟꯅꯕ ꯑꯣꯖꯥꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯀꯌꯥ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯍꯦꯟꯅ ꯊꯣꯏꯅ ꯀꯥꯟꯅꯕ ꯀꯌా ꯑꯃ ꯐꯪꯒꯅꯤ ꯑꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯃꯇꯝ ꯆꯥꯅ ꯂꯦꯡꯕꯤꯔꯛꯄ ꯑꯗꯣ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯂꯥꯏꯐꯇꯗꯤ ꯑꯩ ꯃꯇꯝ ꯆꯥꯅ ꯑꯃꯨꯛꯇꯪ ꯑꯦꯛꯁꯟ ꯇꯧꯕꯁꯤ ꯉꯝꯖꯍꯧꯗꯦ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯣ ꯑꯩ ꯋꯥꯟꯁ ꯑꯒꯦꯟ ꯑꯩ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 10ꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯀꯥꯟꯅꯔꯕ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤꯗ ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯒ ꯎꯅꯕ ꯌꯥꯕꯗꯣ ꯑꯣꯟꯂꯥꯏꯟꯗ ꯀ꯭ꯂꯥꯁ ꯍꯧꯖꯤꯛ ꯀꯟꯅ ꯂꯧꯔꯤꯕꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯕꯦꯜ ꯕꯇꯟ ꯅꯝꯕꯤꯌꯨ ꯃꯆꯥ ꯑꯉꯣꯝ ꯄꯤके ꯆꯦꯅꯦꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯆꯥ ꯑꯉꯣꯝ ꯗꯤꯅꯀꯨꯃꯥꯔ ꯀꯀꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯑꯗꯣ ꯀꯀꯥꯁꯦ ꯀꯩ ꯂꯝꯗꯒꯤ ꯑꯣꯏꯔꯕꯅꯣ ꯗꯤꯅꯀꯨꯃꯥꯔ ꯑꯩ ꯀꯥꯡꯁꯣꯏ ꯆꯥꯖꯔꯦ ꯉꯁꯥꯏꯗꯤ ꯆꯩꯔꯥꯎꯕꯒꯤ ꯃꯊꯦꯜ ꯌꯥꯝꯈꯤꯕꯅ ꯍꯧꯖꯤꯛꯁꯤ ꯈꯔ ꯑꯆꯝꯕ ꯆꯥꯖꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯂꯝꯅ ꯍꯩꯔꯣꯛꯇꯒꯤꯅꯤ ꯍꯩꯔꯣꯛ ꯄꯥꯔꯠ 2ꯗꯒꯤꯅꯤ ꯊꯦꯡꯛ ꯌꯨ ꯗꯤꯅꯀꯨꯃꯥꯔ ꯑꯗꯨꯒ ꯖꯤꯃꯤꯅꯥ ꯅꯥꯎꯔꯦꯝ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯎꯈꯤꯕ ꯀꯨꯏꯔꯦ ꯖꯤꯃꯤꯅꯥ ꯌꯥꯝ ꯀꯨꯏꯔꯦ ꯇꯥꯃꯣꯒꯤ ꯂꯥꯏꯚ ꯌꯦꯡꯗꯕ ꯑꯣꯀꯦ ꯑꯗꯨꯅꯦ ꯑꯩꯅ ꯑꯃꯨꯛ ꯎꯈꯤꯕ ꯀꯨꯏꯔꯦ ꯑꯗꯨꯒꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛ ꯂꯦꯡꯕꯤꯔꯛꯄ ꯃꯆꯥ ꯑꯉꯣꯝ ꯍꯣꯏ ꯌꯦꯡꯖꯩ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯂꯝꯖꯤꯡ ꯃꯩꯔꯥ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯍꯥꯏ ꯇꯥꯃꯣ ꯎꯗꯕ ꯀꯨꯏꯔꯦꯅꯦ ꯑꯣꯀꯦ ꯂꯝꯖꯤꯡ ꯃꯩꯔꯥ ꯎꯈꯤꯕꯁꯨ ꯀꯨꯏꯔꯦꯀꯣ ꯎꯈꯤꯗꯕꯗꯤ ꯉꯔꯥꯡ ꯈꯛꯁꯨ ꯎꯈꯤꯗ꯭ꯔꯤ ꯎꯈꯤꯕꯗꯤ ꯃꯇꯝ ꯑꯃꯗ ꯂꯥꯏꯚꯇ ꯎꯅꯈꯤ ꯑꯗꯨꯅ ꯎꯈꯤꯕ ꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯂꯦꯡꯕꯤꯔꯛꯄ ꯃꯆꯥ ꯑꯉꯣꯝ ꯂꯥꯏꯖꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯃꯆꯥ ꯑꯉꯣꯝ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯕꯨ ꯌꯦꯡꯕꯤꯔꯝꯕ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯅ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤꯁꯤ ꯑꯇꯩ ꯅꯠꯇꯦ ꯏꯁꯄꯦꯁꯦꯜꯂꯤ ꯐꯣꯀꯁ ꯑꯣꯟ ꯀꯅꯥꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯐꯣꯀꯁ ꯇꯧꯖꯔꯛ ꯀꯥꯟꯗ ꯑꯩ ꯍꯥꯏꯖꯕꯅꯤꯀோ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯑꯗꯨꯅ ꯔꯦꯁꯃꯥ ꯈꯣꯏꯔꯣꯝ ꯍꯦꯄꯤ ꯆꯩꯔꯥꯎꯕ ꯁꯦꯝ ꯇꯨ ꯌꯨ ꯔꯦꯁꯃꯥ ꯃꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝ ꯂꯦꯡꯕꯤꯔꯛꯄ ꯑꯃꯗꯤ ꯁꯨꯝ ꯑꯩꯗꯤ 41K ꯌꯧꯕꯒꯤ ꯑꯩ ꯌꯥꯝ ꯀꯟꯅ ꯍꯔꯥꯎꯖꯔꯨꯕ ꯂꯩꯖꯗꯦ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯦ ꯑꯩꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯤꯕꯗꯤ ꯑꯩꯅ ꯃꯌꯥꯝꯅ ꯈꯪꯍꯟꯖꯅꯤꯡꯕ ꯇꯁꯦꯡꯅ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯖꯕ ꯃꯇꯝꯗ ꯑꯩꯅ ꯈꯪꯖꯔꯤꯕꯁꯦ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕꯅ ꯍꯦꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯆꯦꯅꯦꯜꯁꯤ ꯍꯥꯡꯖꯔꯒ ꯑꯩ ꯊꯝꯖꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯈꯪꯍꯟꯅꯤꯡꯕ ꯄꯣꯠꯁꯦ ꯃꯤ 5 ꯈꯪꯉꯝꯕ ꯄꯣꯠꯇꯣ ꯃꯤ 10 ꯈꯪꯉꯦ 10 ꯈꯪꯉꯝꯕ ꯇꯣꯄꯤꯛꯇꯣ ꯃꯤ 100 ꯈꯪꯉꯛꯑꯕꯅꯤꯅ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯃꯁꯤꯡ ꯍꯦꯟꯅ ꯑꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯕꯒꯤ ꯈꯛ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯕ ꯅꯠꯇꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯃꯒꯁꯨ ꯚꯤꯌꯨꯋꯔꯗꯨ ꯋꯥꯠꯂꯒꯗꯤ ꯀꯩꯝꯇ ꯀꯥꯟꯅꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯌꯦꯡꯍꯟꯅꯤꯡꯉꯤ ꯄꯣꯠꯇꯣ ꯃꯌꯥꯝꯅ ꯌꯦꯡꯕꯤꯗ꯭ꯔꯒꯗꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯌꯦꯡꯕꯤꯕꯗꯨꯅꯤꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯅ ꯀꯥꯏ ꯌꯧꯒꯦ ꯂꯥꯏꯖꯁꯨ ꯅꯨꯡꯉꯥꯏ ꯂꯩꯔꯦ ꯃꯨꯆꯥ ꯑꯉꯣꯝ ꯂꯥꯏꯖꯁꯨ ꯅꯨꯡꯉꯥꯏ ꯀꯦ ꯔꯦꯁꯃꯥ ꯈꯨꯔꯣꯝ ꯍꯦꯄꯤ ꯆꯩꯔꯥꯎꯕ ꯔꯦꯁꯃꯥ ꯈꯨꯔꯣꯝ ꯀꯨꯏꯔꯦꯅꯦ ꯎꯈꯤꯗꯕ ꯑꯣꯀꯦ ꯆꯨꯝꯃꯤ ꯌꯥꯝ ꯀꯨꯏꯔꯦ ꯍꯟꯗꯛꯇꯤ ꯌꯥꯝ ꯇꯣꯏꯅ ꯎꯅꯔꯅꯤꯗ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯥꯔ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯣꯀꯦ ꯁꯥꯔꯕꯨꯁꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯦꯡꯕꯤꯔꯛꯄꯁꯦ ꯑꯁꯨꯃꯥꯏꯅ ꯎꯅꯔꯒ ꯃꯌꯥꯝꯒ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯔꯒ ꯃꯔꯨ ꯑꯣꯏꯅ ꯁꯥꯔꯅ ꯍꯣꯠꯅꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯀ꯭ꯂꯥꯁ 10ꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯂꯩꯔꯤꯕ ꯃꯣꯏꯅ ꯈꯪꯗꯕ ꯀꯌꯥꯗ ꯉꯁꯤꯃꯛꯁꯨ ꯑꯉꯥꯡ ꯑꯃꯅ ꯑꯗꯨꯒꯤ ꯇꯣꯄꯤꯛꯇꯣ ꯂꯧꯈꯠꯄꯤꯔꯣ ꯍꯥꯏꯕꯗꯣ ꯁꯥꯔꯅ ꯍꯦꯛꯇ ꯂꯧꯈꯠꯄꯤꯔꯒ ꯇꯣꯄꯤꯛꯇꯣ ꯑꯉꯥꯡꯁꯤꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯣꯏꯅ ꯈꯪꯉꯝꯗꯕ ꯀꯌꯥꯗꯣ ꯈꯪꯉꯦ ꯍꯥꯏꯕꯒꯤ ꯏꯚꯟ ꯑꯩꯒꯤ ꯁꯥꯇ꯭ꯔꯃꯛꯁꯨ ꯍꯥꯏꯔꯤꯕ ꯇꯣꯄꯤꯛꯇꯨ ꯁꯥꯔꯅ ꯂꯧꯈꯠꯄꯤꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯀꯃꯦꯟꯒ ꯄꯤꯕꯤꯔꯛꯄ ꯗꯦꯟ ꯑꯗꯒꯤ ꯌꯨꯝꯗꯕꯨ ꯂꯥꯛꯑꯒ ꯍꯥꯏꯔꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯔꯒꯤ ꯅꯝꯕꯔꯁꯨ ꯄꯨꯈꯤꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯂꯝꯖꯤꯡ ꯃꯩꯔꯥ ꯇꯥꯃꯣ ꯆꯩꯔꯥꯎꯕ ꯃꯊꯦꯜ ꯀꯌꯥꯝ ꯇꯧꯊꯔꯒꯦ ꯉꯁꯤ ꯆꯩꯔꯥꯎꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯑꯩ ꯍꯥꯏꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯁꯨ ꯀꯃꯦꯟ ꯑꯝꯇꯪ ꯄꯥꯖꯔꯝꯒꯦ ꯇꯥꯃꯣꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯍꯟꯊꯦꯝ ꯁꯨꯅꯤꯇꯥ ꯑꯩ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯤꯅꯦ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯖꯩ ꯑꯩ ꯂꯦꯞꯇꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯈꯤꯒꯅꯤ ꯑꯩꯗꯤ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯖꯕ ꯅꯠꯆꯗꯦ ꯃꯌꯥꯝꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯇꯪ ꯑꯩ ꯁꯃꯥꯖꯁꯤꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯖꯔꯝꯕꯅꯦ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯍꯥꯡꯖꯔꯒ ꯑꯩ ꯅꯨꯡꯉꯥꯏꯖꯕ ꯂꯧꯖꯒꯦ ꯀꯥꯟꯅꯕ ꯂꯧꯒꯦ ꯍꯥꯏꯕꯒꯤꯗꯃꯛ ꯅꯠꯇꯦ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯈꯔꯇꯪ ꯄꯤके ꯆꯦꯅꯦꯜꯁꯤꯗꯒꯤ ꯅꯣꯂꯦꯖ ꯈꯤꯇꯪ ꯐꯪꯕꯤꯈꯤꯕ ꯑꯗꯨꯒ
PK channel bu ningsing biwa masidagi hena ai nuwaijaba leijade sikatane in hajeningdi ko aduga hojiki lamjing merana habirakhiba tamo serauba mathel kyam to tharage habduda ai khangning ningsing ba dare puning jang tabio ngasigi aikogi serauba yam nuwai wari am khaleje hatare ko masi lo ma semga su yadab yani yam fajaba hatare ko aikoji ngasi si serau na bagi damak da haidana loina mathel lokoi aida ngasi serau bagi matang su do ma thagasabado ꯆꯩꯔꯥꯎꯕꯗ ꯇꯧꯒꯗꯕ ꯅꯤꯇꯤ ꯅꯤꯌꯣꯝꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯕ꯭ꯂꯣꯛ ꯑꯃ ꯊꯥꯒꯠꯆꯕꯅꯤ ꯑꯗꯨ ꯍꯣꯏ ꯉꯔꯥꯡꯒꯨꯝꯕ ꯊꯥꯒꯠꯂꯝꯕꯒꯗꯤ ꯈ꯭ꯋꯥꯏ ꯕꯦꯁ ꯑꯣꯏꯒꯗꯕꯅꯤ ꯉꯁꯤꯗꯤ ꯃꯌꯥꯝ ꯃꯔꯥꯡ ꯇꯧꯔꯤꯉꯩꯗ ꯀꯣꯟꯅ ꯌꯦꯡꯕꯤꯔꯛꯄꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯏꯀꯣ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯪꯕꯨ ꯈꯪꯍꯧꯔꯒꯗꯤ ꯃꯊꯪ ꯆꯍꯤꯗ ꯁꯨꯝ ꯇꯧꯕ ꯌꯥꯏ ꯌꯥꯗꯦ ꯑꯣ ꯊꯥꯖꯕꯅ ꯊꯥꯖꯔꯦ ꯊꯥꯖꯗꯕꯅ ꯊꯥꯖꯗ꯭ꯔꯦ ꯑꯦꯅꯤ ꯇꯧꯒꯦ ꯍꯥꯏꯕ ꯃꯈꯩꯗꯨꯗꯤ ꯃꯊꯪ ꯆꯍꯤ ꯑꯃꯨꯛ ꯇꯧꯔꯁꯨ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯆꯩꯔꯥꯎꯕꯁꯦ ꯂꯣꯏꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯐꯅꯌꯥꯝ ꯊꯣꯡꯉꯦ ꯌꯥꯝ ꯌꯥꯝꯃꯦ ꯃꯊꯦꯜ 4-5ꯃꯨꯛ ꯊꯣꯡꯉꯤꯀꯣ ꯑꯗꯨ ꯊꯣꯡꯕ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯑꯌꯥꯝꯕ ꯈꯔ ꯊꯥꯡꯊꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯊꯤꯕꯕꯨ ꯍꯧꯔꯛꯂꯦ ꯆꯥꯛꯀꯥꯁꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯠꯅꯅꯕꯒꯤꯗꯃꯛ ꯂꯥꯏꯗ ꯀꯠꯅꯕ ꯇꯧꯔꯤꯉꯩ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯑꯣꯏꯅ ꯌꯨꯝ ꯃꯥꯡꯉꯦꯅ ꯍꯥꯏꯔꯛꯄ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯃꯥꯡꯕ ꯍꯥꯏꯅꯕꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯥꯡꯉꯒꯗꯤ ꯃꯄꯥꯟꯗ ꯁꯨꯃꯥꯏꯅ ꯂꯥꯏꯗ ꯀꯠꯄ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯊꯣꯡꯉꯝꯗꯥꯏ ꯉꯥꯛꯁꯤꯗ ꯌꯨꯝ ꯃꯥꯡꯉꯦꯅ ꯍꯥꯏꯅꯔꯛꯄꯗꯒꯤ ꯂꯥꯏꯗ ꯀꯠꯈꯤꯗ꯭ꯔꯦ ꯑꯗꯨ ꯆꯩꯔꯥꯎꯕꯁꯨ ꯃꯄꯨꯡ ꯐꯥꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯁꯨꯝ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯕꯅꯦ ꯃꯊꯦꯜ ꯍꯪꯕꯤꯔꯛꯄꯗꯨꯗꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯀꯦ ꯕꯣꯏꯁꯤꯡ ꯇꯥꯃꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯑꯣꯀꯦ ꯕꯣꯏ ꯑꯩ ꯀꯥꯡꯁꯣꯏ ꯆꯥꯖꯔꯦ ꯀꯥꯡꯁꯣꯏ ꯆꯥꯖꯔꯦ ꯑꯗꯨꯒ ꯀꯨꯟꯖꯔꯥꯅꯤ ꯇꯈꯦꯜ ꯆꯪꯕꯝ ꯗꯦꯕꯤ ꯂꯥꯏꯐꯁꯦ ꯂꯣꯏꯔꯝꯗꯣꯔꯦꯅ ꯂꯣꯏꯔꯝꯗꯥꯏꯗ ꯌꯥꯎꯗꯣꯔꯦ ꯑꯣꯀꯦ ꯀꯨꯟꯖꯔꯥꯅꯤ ꯉꯥꯛꯇꯪ ꯂꯩꯈꯤꯅꯤꯗ ꯑꯩ ꯉꯥꯛꯇꯪ ꯂꯩꯖꯈꯤꯒꯦ ꯌꯥꯒꯅꯤ ओके पुंखाई मदी तौजगदबने हजिक ओनली 17 मिनट्स का हौग्रीको अदुना 30 मिनट्स ते सुम मयाम गोरी उदय सानगी से याय यम नुवाइजै मयामना अइबो पुनिंग थौगपिरकपा यम नुवाइबिबा के सेरावबगी ब्लॉग अमत्ता तौबिरओ नोंग पानबदा पांथोकपगी अदुगा तारामरिनी पानबदा अनि सिगी मतांगी अमदी मचांगोम आई ngasiगी ओइनदी थाजखिबने अदुगा आइना ngasi थागतरिसे खरदि सुपचिनजब हाइतारेको खरदि समजिनजै मरमदि करिन हाइकांदा आई अदुसु हाइजबने नोंग पानबगी आई थाजहौद्रे नंगी दबाइ तारे टाइमिंग दो करिगुम एंगोंदा प्रॉब्लम खन लेगिबने अदुना अमना ngasi khaki फोकस तौब नतबा ममांगी दुगे चैरौबा हाइबो सिदा नोंग पानबदसु तौगदबा दोन अदुगा देन सिगी तरामरिनी और तरामदुनी पानबसिदसु तौगदबा सिगी मौ मतौसिंगसे सिदा इगोइना सिगी तौगदबा दोस एंड डोंट खा लay अदुगी कमन नोइबा खरा खक ओइना आइना ngasi अयुपे थागसखिबने मयामनसु खरा येंबिरंगने थाजे चैरौबा देन अदगी उसिन तौबा अदुगा कोंथोंग चाक थाबा हाइबिसिगी अहुमसिगी मतंगदा सिदी अहुमसिदी अखोइना नोंग पानबसु सुम तौगनी देन ngasi sida taraमरि पानबसिदसु सुम तौगनी हाइतारेको अदुना सिगी मतंग सिगी कमन ओइना तौगदबसिंगदुगी मतंगदा ngasi खरा थागसखरबने अदुगो मतम लेरिको सुम नाउना हाइबिरकपा सोइदना पांथोकचरके मचांगोम अदुने आइना हाइजरसिको रेशमा खोरम आइगी कमेंट चिथरे हाइरा चिथरे रेशमा खोरम की से आई चिथा की दब माले पनगिगम तोइदा रेशमा खोरम कुइरेने उखिदबा हाइबदो अदुम मद्दी देन अदु हैप्पी चराउबा असिमसे खुमजखरे सेम तो योइना देन कुइरेने उखिदबा हाइबसिजो कुइरे उखिदबा हाइजकी सिगी मखा से रेशमा खोरम करम लेरिगे हाइबदो अमुक्तंगी बिरगदि यम नुवाइजगनिको ngasigidusu yenge tamo okay thank you so much musa angom ai aduga tongan bagi so tang chana ai jum adumuk semjerake khangminase koi khangminase habigi dum tani ko adu amana aina semjariba tawjariba mayam singse aisu yarim khiri khara nei ne jai aduga hoi लाइक इरंबा सिंसे अमदा इरंबा अमना इरंबा माना तब खर सुतम थेने को तुगी मतंग गुम लाकु कान दे अखंग अहि दुम खर हांगे दा ओजा गुरु दा खर हांगे ओजा गुरु न हारक पद सो लाइक अनि गे हारक मतम दा अमना चुम हाइबा ओजा अमदा हंगा कान सोंगी लाइक अमसिन चुम हाइबा
ꯑꯩꯉꯣꯟꯗ ꯀꯣꯛ ꯉꯥꯎꯕ ꯗꯦꯟ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯑꯃꯨꯛ ꯁꯥꯒꯠꯆꯔ ꯑꯃꯨꯛ ꯀꯔꯝꯕꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯁꯤ ꯊꯤꯒꯠꯆꯕ ꯈꯔ ꯁꯨꯝ ꯇꯧꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯇꯥꯔꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯡꯁꯤꯗ ꯈꯪꯗꯅ ꯍꯦꯛꯇ ꯄꯪꯍꯥꯏ ꯍꯥꯏꯕ ꯌꯥꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯗꯨꯅ ꯖꯤꯃꯤꯅꯥ ꯅꯥꯎꯔꯦꯝ ꯇꯥꯃꯣ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯖꯤꯃꯤꯅꯥ ꯑꯩ ꯅꯨꯡꯉꯥꯏꯖꯔꯤ ꯖꯤꯃꯤꯅꯥꯁꯨ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯜꯂꯤ ꯖꯤꯃꯤꯅꯥ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ ꯀꯃꯥꯏ ꯇꯧꯈꯤ ꯆꯩꯔꯥꯎꯕ ꯀꯔꯝ ꯇꯧꯈꯤ ꯑꯕꯦ ꯋꯥꯍꯦꯡꯕꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯕ꯭ꯔꯗꯔ ꯅꯨꯡꯉꯥꯏꯔꯤ ꯑꯕꯦ ꯑꯣꯀꯦ ꯑꯗꯨꯅ ꯕꯤꯗ꯭ꯌꯥꯅꯟꯗ ꯊꯣꯛꯆꯣꯝ ꯑꯩꯒꯤꯁꯨ ꯁꯤꯠꯊꯍꯧꯔꯦ ꯕꯤꯗ꯭ꯌꯥꯅꯟꯗꯒꯤꯗꯤ ꯑꯩ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤꯌꯦ ꯌꯧꯔꯛꯇ꯭ꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯕꯤꯗ꯭ꯌꯥꯅꯟꯗꯒꯤꯁꯦ ꯑꯩ ꯑꯃꯨꯛ ꯆꯤꯡꯊꯔ ꯌꯦꯡꯕꯅꯤꯀꯣ ꯊꯦꯡꯅꯗꯦ ꯕꯤꯗ꯭ꯌꯥꯅꯟꯗꯒꯤꯁꯦ ꯑꯃꯨꯛꯇꯪꯒ ꯊꯥꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯕꯤꯗ꯭ꯌꯥꯅꯟꯗ ꯊꯣꯛꯆꯣꯝ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯑꯩꯅ ꯍꯦꯛ ꯊꯦꯡꯅꯕ ꯃꯈꯩꯗꯤ ꯂꯣꯏꯅ ꯑꯩꯗꯨꯃꯛ ꯂꯣꯏꯅ ꯁꯤꯌꯔ ꯇꯧꯖꯒꯅꯤ ꯍꯥꯏꯐꯦꯠ ꯄꯥꯊꯣꯛꯆꯔꯝꯒꯅꯤꯀꯣ ꯑꯗꯨꯒ ꯁꯝꯇꯥꯏꯝꯁ ꯀꯥꯟꯈꯤꯕ ꯈꯣꯠꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯃꯨꯛ ꯌꯥꯎꯈꯤꯕꯁꯨ ꯌꯥꯎꯏꯀꯣ ꯑꯗꯨꯃꯛꯄꯨ ꯑꯗꯨꯝ ꯄꯥꯔꯛꯇꯦ ꯍꯥꯏꯔꯁꯨ ꯑꯅꯤꯔꯛꯀꯨꯝꯕ ꯊꯥꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯃꯥꯗꯤ ꯂꯥꯛꯇ ꯉꯥꯏꯕ ꯃꯥꯜꯂꯤꯗ ꯑꯣꯀꯦ ꯕꯤꯗ꯭ꯌꯥꯅꯟꯗ ꯊꯣꯛꯆꯣꯝꯁꯦ ꯑꯦꯅꯤꯋꯦ ꯑꯗꯣ ꯈꯪꯕꯤꯅꯤꯡꯉꯤꯕ ꯍꯪꯕꯤꯅꯤꯡꯉꯤꯗꯣ ꯑꯗꯨꯃꯛ ꯍꯪꯕꯤꯔꯛꯑꯣ ꯌꯥꯅꯤꯀꯣ ꯋꯥꯔꯧꯕꯤꯔꯣꯏ ꯅꯨꯖꯨꯀꯣ ꯆꯥꯟ ꯍꯥꯏ ꯏꯌꯥꯝꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯣꯀꯦ ꯅꯨꯡꯉꯥꯏꯖꯔꯤ ꯅꯨꯖꯨꯀꯣ ꯆꯥꯟ ꯅꯨꯡꯉꯥꯏꯖꯔꯤ ꯅꯤꯂꯀꯥꯟꯇ ꯁꯔꯃ ꯑꯩꯗꯤ ꯄꯤꯀꯦꯒꯤ ꯂꯥꯏꯐꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯦꯄꯤ ꯆꯩꯔꯥꯎꯕ ꯁꯦꯝ ꯇꯨ ꯌꯨ ꯅꯤꯂꯀꯥꯟꯇ ꯁꯔꯃ ꯅꯤꯂꯀꯥꯟꯇꯁꯦ ꯀꯔꯝꯕ ꯅꯤꯂꯀꯥꯟꯇ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯨ ꯑꯣꯏꯔꯤꯖꯥꯠꯂꯥ ꯑꯦꯅꯤꯋꯦ ꯑꯗꯣ ꯃꯌꯥꯝꯅ ꯄꯤꯀꯦ ꯆꯦꯅꯦꯜꯁꯦ ꯑꯩꯅ ꯑꯣꯀꯦ ꯑꯩ ꯃꯦꯁꯦꯖ ꯑꯃꯨꯛ ꯂꯥꯛꯑꯦ ꯕ꯭ꯔꯗꯔ ꯆꯩꯔꯥꯎꯕ ꯅꯠꯇ꯭ꯔꯣ ꯃꯊꯦꯜꯕꯨ ꯀꯝꯗꯧꯈꯤꯒꯦ ꯃꯊꯦꯜ ꯑꯗꯨꯝ ꯐꯖꯈꯤ ꯃꯊꯦꯜ ꯐꯖꯈ꯭ꯔꯦ ꯉꯥꯁꯨ ꯌꯥꯎꯈ꯭ꯔꯦ ꯉꯁꯤꯗꯤ ꯔꯦꯁꯃꯥ ꯈꯣꯏꯔꯣꯝ ꯄꯥꯕꯤꯗ꯭ꯔꯦ ꯔꯦꯁꯃꯥ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯂꯥꯛꯄꯗꯨꯅꯤꯀꯣ ꯑꯩꯅ ꯁꯨꯝ ꯄꯥꯖꯔꯤꯁꯦ ꯑꯗꯣ ꯁꯤꯗ ꯊꯦꯡꯅꯗꯕ ꯃꯈꯩꯁꯤ ꯁꯨꯝ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯀꯃꯦꯟ ꯑꯅꯤꯔꯛ ꯀꯥꯟꯕꯤꯈ꯭ꯔꯦ ꯗꯤꯅꯀꯨꯃꯥꯔ ꯑꯗꯨꯁꯨ ꯑꯩ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯖꯔꯤꯁꯦ ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯈꯛꯇꯅꯤꯀꯣ ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯈꯛꯇꯅꯦ ꯅꯤꯂꯀꯥꯟꯇ ꯁꯔꯃ ꯂꯥꯏꯃꯦꯝꯒꯤꯅꯤ ꯑꯣꯀꯦ ꯑꯩꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯃꯔꯨꯞ ꯑꯣꯏꯔꯝꯒꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯅꯥꯎ ꯍꯥꯏꯖꯒꯦ ꯇꯅꯥꯎ ꯂꯦꯡꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯆꯦꯅꯦꯜꯁꯤꯗ ꯑꯗꯣ ꯇꯁꯦꯡꯅ ꯑꯩꯈꯣই ꯄꯤꯀꯦ ꯆꯦꯅꯦꯜꯁꯤꯅ ꯊꯝꯖꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯩꯅ ꯋꯥꯐꯝ ꯑꯝꯇꯪ ꯍꯪꯖꯅꯤꯡꯉꯤꯀꯣ ꯑꯌꯥꯝꯕ ꯌꯨꯝꯕꯥꯜ ꯂꯝꯖꯤꯡꯒꯤ ꯁꯦꯔꯤꯁ ꯀꯌꯥ ꯑꯃ ꯑꯗꯨꯃꯛ ꯆꯠꯊꯈꯤꯒꯅꯤ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯊꯝꯖꯈꯤꯒꯅꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯌꯥꯝꯅ ꯂꯩꯔꯤ ꯃꯁꯤꯗꯤ ꯍꯣꯏ ꯑꯩꯁꯨ ꯑꯣꯖꯥ ꯒꯨꯔꯨ ꯈꯔ ꯅꯥꯏꯗꯕ ꯌꯥꯗꯕ ꯈꯔꯁꯨ ꯂꯩ ꯑꯗꯨꯁꯨ ꯂꯣꯏꯅ ꯑꯩ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯔꯤꯛ ꯑꯃꯈꯛꯇꯗ ꯏꯕꯗꯨꯁꯨ ꯑꯗꯨꯅ ꯆꯨꯝꯃꯦ ꯍꯥꯏꯕ ꯌꯥꯗꯕꯅꯤꯅ ꯇꯣꯄꯤꯛ ꯑꯃ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯇꯣꯄꯤꯛꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯑꯇꯣꯞꯄ ꯂꯩꯔꯤ ꯍꯥꯏꯕꯁꯨ ꯈꯔ ꯊꯤꯕ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ ꯈꯖꯤꯛ ꯑꯩꯅ ꯃꯇꯝ ꯌꯨꯝꯕꯥꯜꯂꯣꯟ ꯂꯝꯖꯤꯡ ꯉꯥꯛꯇ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯍꯟꯅꯤꯡꯕ ꯀꯌా ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯈꯔ ꯌꯦꯡꯍꯟꯅꯤꯡꯕ ꯗꯦꯟ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯔꯤꯕ ꯃꯅꯨꯡꯁꯦ ꯂꯣꯛꯗꯥꯎꯟ ꯂꯩꯔꯤꯉꯩ ꯃꯅꯨꯡꯁꯤꯗꯗꯤ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯀꯤꯗꯒꯤ ꯂꯧꯊꯣꯛꯑꯒ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯕ ꯈꯔꯁꯨ ꯁꯨꯝ ꯍꯥꯞꯆꯕꯅꯦ ꯑꯗꯨꯒ ꯃꯇꯝꯒꯤ ꯊꯣꯛꯏꯕ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯗꯦꯟ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯏꯁꯇꯥꯔꯁꯤꯡꯒꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔ ꯁꯨꯝ ꯍꯥꯞꯆꯕ ꯃꯌꯥꯝꯒꯤ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤꯗ ꯃꯇꯝ ꯂꯦꯟꯕ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯍꯥꯞꯆꯕꯅꯦ ꯑꯗꯨꯒ ꯀꯥꯟꯅꯒꯗꯕꯁꯤꯡꯁꯤꯗ ꯍꯦꯟꯅ ꯑꯩ ꯑꯗꯨꯃꯛ ꯐꯣꯀꯁ ꯇꯧꯖꯔꯛꯈꯤꯒꯅꯤꯀꯣ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯕ꯭ꯂꯣꯛ ꯑꯃꯃꯝꯗꯤ ꯑꯩ ꯑꯗꯨꯃꯛ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯗꯒꯤ ꯊꯝꯖꯒꯦ ꯃꯆꯥꯉꯝ ꯄꯤꯀꯦ ꯆꯦꯅꯦꯜꯗꯒꯤ ꯌꯥꯝ ꯀꯥꯟꯅꯕ ꯐꯪꯉꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯆꯥ ꯑꯉꯝ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯁꯣꯏꯕ ꯌꯥꯎꯕꯁꯨ ꯈꯔ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤꯀꯣ ꯗꯦꯟ ꯑꯗꯨꯒ ꯔꯨꯄꯦꯁ ꯔꯥꯖꯀꯨꯃꯥꯔ ꯇꯥꯃꯣ ꯑꯩꯅ ꯃꯨꯟꯖꯕꯒꯤ ꯃꯇꯝꯒꯤ ꯈꯣꯟꯊꯣꯛꯄꯨ ꯈꯣꯟꯖꯦꯜ ꯄꯨꯌꯥꯒꯤ ꯕ꯭ꯂꯣꯛ ꯑꯃꯇ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯖꯔꯦ ꯁꯤꯕꯨ ꯄꯤꯟꯖꯥꯕꯤꯒꯤ ꯍꯥꯏꯔꯣ ꯄꯤꯟꯖꯥꯕꯤꯒꯤ ꯑꯩ ꯑꯃꯨꯛꯇꯪ ꯏꯕꯤꯔꯛꯑꯣ ꯔꯨꯄꯦꯁ ꯔꯥꯖꯀꯨꯃꯥꯔ ꯀꯩꯅꯣꯁꯦ ꯑꯩ ꯈꯤꯇꯪ ꯂꯧꯁꯤꯟꯕ ꯋꯥꯔꯦꯀꯣ
ꯑꯃꯨꯛꯇꯪꯒ ꯏꯕꯤꯔꯣ ꯑꯗꯨꯒ ꯅꯪ ꯏꯁꯤ ꯆꯨꯝꯃꯤꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯗꯨꯁꯨ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯕꯤꯔꯣ ꯍꯥꯏꯕꯗꯤ ꯌꯥꯎꯔꯦ ꯄꯨꯌꯥꯒꯤꯀꯣ ꯑꯗꯨꯒ ꯃꯇꯥꯡꯁꯤ ꯃꯇꯝꯒꯤ ꯈꯣꯟꯊꯣꯛꯄꯨ ꯍꯥꯏꯔ ꯑꯗꯨꯒ ꯇꯥꯃꯣ ꯑꯩꯅ ꯍꯥꯏꯔꯒ ꯄꯟꯖꯥꯕꯒꯤ ꯍꯥꯏꯗꯣꯏꯔꯥ ꯑꯗꯨꯝꯇꯪ ꯑꯃꯨꯛꯀ ꯏꯕꯤꯔꯣ ꯔꯨꯄꯦꯁ ꯋꯥꯔꯧꯕꯤꯔꯣꯏ ꯁꯨꯝ ꯈꯪꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯗꯥꯎꯠ ꯂꯩꯕꯗꯨꯁꯨ ꯁꯦꯡꯗꯣꯛꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯗꯥꯎꯠ ꯂꯩꯕꯁꯨ ꯁꯨꯝ ꯁꯦꯡꯗꯣꯛꯅꯔꯀꯥꯟꯗ ꯀꯔꯤ ꯇꯧꯒꯦ ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯀꯩ ꯂꯩꯔꯤ ꯑꯣꯀꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯒꯦ ꯇꯧꯖꯔꯝꯕ ꯋꯥꯐꯝ ꯑꯃ ꯁꯦ ꯀꯧꯔꯦ ꯑꯣꯀꯦ ꯑꯩ ꯐꯥꯔꯁ ꯑꯩꯅ ꯑꯍꯥꯟꯕꯗ ꯄꯟꯈꯤꯕ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖ ꯉꯥꯏꯕꯅ ꯁꯨꯝ ꯍꯥꯏꯖꯒꯦ ꯂꯣꯛꯗꯥꯎꯟꯁꯤꯅ ꯀꯥꯟꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯄꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯈꯪꯕꯤꯕ꯭ꯔꯥ ꯐꯥꯏꯇꯣ ꯂꯥꯏꯐꯇꯣ ꯀꯣꯔꯁ ꯀꯌꯥꯃꯨꯛ ꯆꯥꯒꯗꯕꯅꯣ ꯁ꯭ꯇꯦꯝ ꯁꯦꯜꯗꯔ ꯖꯤꯃꯤꯅꯥ ꯁ꯭ꯇꯦꯝ ꯁꯦꯜꯗ ꯑꯣꯏꯔꯒꯗꯤ ꯊꯥ 3 ꯆꯥꯕꯤꯒꯗꯕꯅꯤ ꯑꯗꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯀꯔꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯤꯅꯣ ꯍꯥꯏꯕꯗꯣ ꯇꯣꯉꯥꯟꯅ ꯑꯗꯨ ꯑꯩꯒꯤ ꯋꯥꯆꯞꯇ ꯍꯥꯏꯕꯤꯔꯣ ꯑꯗꯨꯒ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯍꯥꯏꯕꯗꯨ ꯌꯦꯡꯉꯀꯥꯟꯗ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯁꯣꯜ ꯕꯤꯕꯦꯁ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯅꯝꯕꯔꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣ ꯇꯥꯃꯣ ꯑꯩ ꯑꯗꯨ ꯁꯦꯝꯃꯝꯃꯗꯧꯕ ꯃꯥꯜꯂꯦ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯂꯛꯀꯤ ꯅꯝꯕꯔꯒꯤ ꯑꯣꯏꯅ ꯑꯩ ꯁꯦꯝꯖꯔꯕꯅꯦ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯑꯣꯏꯅꯕ ꯑꯣꯀꯦ ꯖꯤꯃꯤꯅꯥ ꯑꯗꯨꯒꯤ ꯖꯤꯃꯤꯅꯥ ꯀꯦꯁꯇꯣ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯑꯣꯏꯅꯕꯁꯦ ꯅꯨꯄꯥꯗ ꯁꯣꯏꯕ꯭ꯔꯥ ꯅꯨꯄꯤꯗ ꯁꯣꯏꯕ꯭ꯔꯥ ꯀꯅꯥꯗ ꯑꯋꯥꯠꯄ ꯂꯩꯒꯦ ꯀꯅꯥꯗ ꯁꯣꯏꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯐꯖꯅ ꯑꯗꯨꯒꯤ ꯀꯩꯅꯣꯃ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯈꯪꯕ ꯗꯔꯀꯥꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯣꯏ ꯑꯣꯜꯃꯣꯁ ꯑꯌꯥꯝꯕ ꯊꯥꯕꯗꯤ ꯊꯥ 3ꯁꯤ ꯀꯃꯟ ꯑꯣꯏꯅ ꯊꯥꯒꯗꯕꯅꯤ ꯕꯠ ꯇꯧꯕꯇꯕꯨ ꯅꯨꯄꯥꯗ ꯁꯣꯏꯕ ꯑꯣꯏꯔꯦ ꯅꯨꯄꯥꯗ ꯍꯥꯟꯅ ꯊꯥꯒꯗꯕ ꯑꯗꯨꯒ ꯂꯣꯏꯔꯝꯗꯥꯏꯗ ꯅꯨꯄꯤ ꯑꯃꯨꯛ ꯊꯥꯒꯗꯕ ꯅꯨꯄꯤꯗ ꯁꯣꯏꯕ ꯑꯣꯏꯔꯦ ꯅꯨꯄꯤꯗ ꯍꯥꯟꯅ ꯊꯥꯔꯒ ꯃꯥꯒꯤ ꯃꯇꯥꯡ ꯌꯦꯡꯉꯒ ꯍꯤꯁꯇ꯭ꯔꯤꯗꯨ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯗꯤꯌꯔ ꯍꯤꯁꯇ꯭ꯔꯤ ꯂꯩꯖꯔꯤꯕ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯒꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯊꯥꯒꯗꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯦ ꯑꯗꯨꯃꯥꯏꯅ ꯊꯝꯒꯗꯕꯅꯤ ꯊꯥ 3ꯅꯦꯅ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅ ꯍꯦꯛꯇ ꯊꯥꯕꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯊꯥꯒꯗꯕꯁꯨ ꯂꯩ ꯑꯗꯨꯅ ꯈꯤꯇꯪ ꯑꯩꯅ ꯃꯥꯒꯤ ꯗꯤꯇꯦꯜ ꯍꯤꯁꯇ꯭ꯔꯤꯗꯣ ꯑꯃ ꯈꯪꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯗꯨꯅꯦ ꯖꯤꯃꯤꯅꯥ ꯑꯩꯒꯤ ꯅꯝꯕꯔꯁꯨ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯋꯥꯆꯞꯇ ꯑꯣꯏꯔꯁꯨ ꯍꯪꯕꯤꯔꯛꯑꯣ ꯃꯦꯁꯦꯖ ꯊꯥꯕꯤꯔꯁꯨ ꯌꯥꯏ ꯀꯣꯜ ꯇꯧꯕꯤꯔꯁꯨ ꯌꯥꯏ ꯑꯦꯅꯤꯋꯦ ꯑꯃ ꯍꯦꯛ ꯌꯥꯏꯀꯣ ꯁꯨꯝ ꯈꯪꯃꯤꯟꯅꯔꯀꯥꯟꯗ ꯐꯖꯅ ꯊꯕꯛꯇꯣ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯃꯤꯟꯅꯁꯦ ꯃꯇꯝꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯄꯤꯀꯦꯒꯤ ꯃꯥꯏ ꯄꯥꯛꯄꯗꯣ ꯑꯣꯏꯖꯗꯣꯏꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯣ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯗꯨꯅ ꯃꯊꯪ ꯀꯅꯥ ꯂꯩꯔꯤ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯣꯀꯦ ꯖꯤꯃꯤꯅꯥ ꯁꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯦꯅꯤ ꯗꯥꯎꯠ ꯂꯩꯕꯗꯣ ꯐꯣꯟ ꯇꯧꯕꯤꯔꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯣ ꯑꯩꯉꯣꯟꯗ ꯁꯤꯒꯨꯝꯕꯒꯤ ꯈꯪꯅꯤꯡꯕ ꯃꯌꯥꯝꯁꯤꯡ ꯁꯨꯝ ꯍꯪꯕꯤꯅꯤꯡꯕꯁꯤꯡꯗꯣ ꯂꯣꯏꯅ ꯌꯥꯔꯅꯤ ꯑꯗꯨꯒ ꯔꯤꯄꯦꯁ ꯔꯥꯖꯀꯨꯃꯥꯔꯒ ꯍꯥꯏꯕꯤꯔꯛꯑꯦ ꯇꯥꯃꯣ ꯑꯩꯅ ꯄꯟꯖꯥꯕꯒꯤ ꯃꯇꯝꯒꯤ ꯈꯣꯟꯖꯦꯜ ꯄꯨꯌꯥꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯕꯤꯔꯛꯎ ꯑꯣꯀꯦ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯃꯇꯝ ꯉꯥꯏꯕꯤꯌꯨꯀꯣ ꯔꯨꯄꯦꯁ ꯑꯣꯀꯦ ꯑꯗꯨꯒ ꯄ꯭ꯔꯥꯏꯁꯅ ꯀꯌꯥꯃꯨꯛ ꯂꯩꯕꯒꯦ 3 monthsꯇ ꯖꯤꯃꯤꯅꯥ ꯄꯤꯀꯦꯠ ꯑꯃꯗ 1 ꯄꯤꯀꯦꯠꯅ 15 days ꯆꯥꯒꯗꯕ ꯅꯨꯃꯤꯠ 15ꯅꯤ ꯆꯥꯒꯗꯕꯅꯦ ꯑꯗꯨꯗ 3000 ꯂꯩꯕꯅꯦꯀꯣ ꯑꯗꯨꯒꯤꯗꯤ ꯃꯃꯟꯗꯣ ꯑꯍꯥꯟꯕꯈꯛ 6000 ꯑꯃ ꯆꯪꯒꯅꯤ ꯊꯥ ꯑꯃꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯄꯩꯁꯥꯗꯣ ꯑꯃꯨꯛ ꯔꯤꯐꯟ ꯇꯧꯔꯛꯄꯒꯤ ꯂꯝꯕꯤꯁꯨ ꯂꯩꯕꯅꯦ ꯑꯗꯨꯁꯤꯗꯤ ꯏꯟ ꯗꯤꯇꯦꯜ ꯇꯞꯅ ꯁꯨꯝ ꯁꯥꯟꯅꯁꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯀꯔꯤꯝ ꯋꯥꯒꯅꯣ ꯅꯕꯨꯡ ꯂꯩꯔꯤ ꯅꯕꯨꯡꯅ ꯐꯅꯕ ꯂꯝꯕꯤ ꯂꯣꯏꯅ ꯁꯤꯟꯕꯤꯒꯅꯤꯀꯣ ꯐꯥꯏꯇꯣ ꯂꯥꯏꯐ ꯈꯛꯀꯤ ꯅꯠꯇꯅ ꯑꯗꯨꯁꯨ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯀꯔꯤ ꯌꯥꯕ ꯂꯩ ꯍꯥꯏꯕꯁꯤꯡꯗꯨ ꯂꯣꯏꯅ ꯈꯟꯅꯈꯤꯁꯦ ꯀꯣ ꯅꯣꯏ ꯅꯈꯣꯏꯒꯤ ꯗꯗꯥ ꯑꯩꯈꯣꯏ ꯀꯩꯈꯣꯏ ꯄꯨꯟꯅ ꯌꯥꯎꯔꯀꯥꯟꯗ ꯋꯥꯔꯤꯗꯣ ꯐꯖꯅ ꯈꯟꯅꯁꯦ ꯁꯤꯅꯦ ꯍꯥꯏꯗꯤ ꯖꯤꯃꯤꯅꯥ ꯅꯪ ꯈꯛꯅꯁꯨ ꯑꯆꯧꯕ ꯅꯠꯇꯕ ꯅꯣꯏꯒꯤ ꯗꯗꯥ ꯑꯩꯈꯣꯏ ꯀꯩꯈꯣꯏ ꯄꯨꯟꯅ ꯌꯥꯎꯔꯒ ꯁꯨꯝ ꯑꯩꯈꯣই ꯋꯥꯔꯤ ꯋꯥꯇꯥꯏ ꯂꯣꯏꯅ ꯁꯥꯟꯅꯁꯦ ꯀꯣ ꯑꯣꯜꯃꯣꯁ ꯋꯦꯜꯀꯝꯅꯤ ꯑꯗꯨꯒꯤꯗꯤ ꯑꯣꯀꯦ ꯑꯣꯀꯦ ꯗꯦꯟ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯣꯛꯗꯥꯎꯟꯅ ꯀꯥꯟꯅꯕ ꯄꯤꯕ ꯈꯔ ꯂꯩ ꯃꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯃꯥꯡꯖꯕ ꯀꯌꯥ ꯑꯃ ꯂꯩ ꯇꯣꯡꯖꯕ ꯀꯌꯥ ꯑꯃ ꯂꯩ ꯗꯦꯠ ꯃꯤꯟꯁ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯃꯦꯔꯤꯠ ꯑꯦꯟ ꯗꯤꯃꯦꯔꯤꯠ ꯂꯩꯒꯅꯤ ꯃꯦꯔꯤꯠ ꯑꯦꯟ ꯗꯤꯃꯦꯔꯤꯠ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯃꯦꯔꯤꯠꯇ ꯑꯩ ꯍꯥꯏꯖꯔꯒꯦ ꯂꯣꯛꯗꯥꯎꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯉꯁꯤꯃꯛꯁꯨ ꯄꯥꯡꯊꯣꯛꯀꯗꯕ ꯄꯩꯁꯥꯁꯨ ꯌꯥꯝ ꯃꯥꯡꯒꯗꯕ ꯀꯨꯝꯍꯩ ꯍꯔꯥꯎ ꯀꯌꯥ ꯑꯃ ꯄꯨꯔꯥ ꯕ꯭ꯂꯣꯛ ꯇꯧꯅ ꯊꯝꯈ꯭ꯔꯕꯅꯦ ꯉꯁꯤ ꯈꯛꯇꯗ
मफम मणिपुर की मफम क्या चेराव चिंग कागदब क्या काखिद्रिसे मसिगी मसिदा लेरमगदब पैसा देन इकोनॉमिक तामननि कोइन हाइजरिसे देन अदुगा कुमै हेराव द पुरा ngauthokpui kanosu khara hantabagi kanomus yam lei mai tare aduna kaigum kasuna tabadaso then pasaje pamang manghan bagi kanom lei basing je koi kanglei sa sing do kanglei pakyo na di masi yam kana ba khara lei ha base mai thamjage tare aduna masi khara makhedi som sai am de ne koi haijese masi hayana ma waro bi bise lockdown na mangjaba mayam lei so many things adugidi do ꯀꯨꯞꯅ ꯈꯟꯊꯔꯨꯔꯀꯥꯟꯗ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯁꯃꯥꯖ ꯑꯃꯒꯤꯗꯃꯛꯇ ꯑꯣꯏꯅꯗꯤ ꯄꯩꯁꯥꯁꯦ ꯑꯔꯦꯝꯕꯗ ꯄꯪꯃꯥꯡ ꯃꯥꯡꯍꯟꯈꯤꯕ ꯏꯚꯟ ꯊꯥꯕꯜꯃꯛꯇꯗ ꯃꯥꯡꯉꯝꯒꯗꯧꯕ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯀꯣꯔꯣꯅꯥꯅ ꯀꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯗꯦꯟ ꯑꯗꯨꯅ ꯕ꯭ꯔꯗꯔꯒꯤ ꯋꯥꯆꯞ ꯅꯝꯕꯔ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯀꯦ ꯍꯥꯏꯖꯔꯛꯀꯦ ꯈꯪꯗꯕꯁꯨ ꯈꯪꯕꯤꯍꯧꯔꯣ ꯑꯩ ꯅꯝꯕꯔ ꯍꯥꯏꯖꯔꯛꯀꯦ 700-59-833-96 number once again 700-59-833-96 masi igi whatsapp number ne seduga aigi subscriber singi oiba sum sida sumaina like to gumba hangakpa then adigi comment box to hangakpa sum ngamhongdaba then adigi whatsapp sim paijaba sigumba de bising joy koi खंगमिनब याबसिंदु मपुंग फानबगिदमुक्ता हाइदना पीके सब्सक्राइबर टीम हाइना WhatsApp group सु सेमजे हेतारिको सिदसु सुम मयामसो वरि बताई कई तोबु सुम खंगमिनिंग क्या सुम हंगबेरी देन मतम मतम की इपो YouTube तदि थागत पियादबा खबर न सिंग कई गुम सुम थागत नरकांदा करी मतम की करी लेरी हाबिसिंदु माइ माइ शेयर तौनरगा सुम खुद फैमिली अमो ओइना पीके की फैमिली अमो ओइना अदुमाइना सागचा मैम थमजरी हेतारिको बसु सुम योबिनिंग सुम योबिरो याय Aduna, thank you Tamo, Rupesh Kumar, okay, welcome. Okay, I live yang queen at the Tazaro do Bane, Sisi, Adobo, Matang, my am the interest they believe in Matang, what you say, it's Friday. Adung is in a hijabado, Matang, entertainment or Karasum in a hapter for my own work and the getting hobby get some hybrid. Kunjarani Takil Sangbam Devi WhatsApp group Semnadi Yoge Yagani Yani why not Skargi Yaroge Yani Habiro I give WhatsApp number to the message some Habiro Adugasum I at Jerako. Okay, Tomten RK hi brother. Okay, hi Tomten. Okay, welcome back to my channel. I channel sida language pa yam nungaijay dana duga koi tasengna okay net yadadana tahodre price to ho jimina kano amada ticket amada sachet tranga yawgani numit 15 gi ko sigi ticket sida numit 15 jabagine थामगिना पिकेट अनि लाकदबा अदुगा सचेट कुंथ्रा लाकदबा अदुदा पिकेट अमदा 3000 15 डेज की अदुगा अनि दना थामगी 6000 चंगदबा अदो 6000 से कोई कनो ददी मो मथंगी ददी मो रिफंड लापगी लंबी सु लेबिने अदुना आइसम आइगी कनोदा हंबिरो को दिमिना अमद पिकेट अमदा 3000 निमित 15 गी थाम चाबगीदा 6000 चंगदबा ओके Lisa Queen Ozaki Ming Kangba Yagadro. Why not Lisa Queen? Okay, it's me Kamesor. My name is Kamesor. Elias Bhakta. Kamesor Mangang Hana any am to Hajabado. Aduga Elias Bhakta has a Kaneko. Kogi Mangang Salagi. Okay. Thompson Arke, brother Kari Matil Sabirage. I come to Jadere Thompson. Thompson, I come to Jadere. Aduna ngasai mamangda message kan bigre habisu amohna su thabirakte adu thabiragadi yam nungai jagani saurabro keno kangdre brother kuchi ga yengbi bro ai yengedri yengbi adri kuchi se adu tangai phatragadi keno sum tongana khana se phone da pa adu kuchi mukte paira yengedri okay
Jimina Naram, okay, okay. Aduna, ꯑꯩꯈꯣꯏ ꯄꯥꯝꯖꯕ ꯑꯃꯇꯪꯗꯤ ꯂꯩ ꯌꯨꯇꯨꯕꯁꯦ ꯍꯥꯡꯉꯕꯅꯤꯅ 100K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕꯁꯤꯁꯨ ꯄꯥꯝꯖꯩ ꯃꯔꯝꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯇꯩ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯤꯕ ꯄꯣꯠꯁꯦ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯉꯤꯕ ꯄꯣꯠꯁꯦ ꯃꯄꯨꯡ ꯐꯥꯕ ꯄꯥꯝꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣꯝꯅꯁꯨ ꯑꯩꯅ ꯑꯩꯈꯛ ꯈꯪꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯗꯧꯅ ꯃꯌꯥꯝꯅꯁꯨ ꯑꯐꯕ ꯂꯝꯕꯤꯗꯨꯗꯤ ꯃꯌꯥꯝꯒ ꯂꯣꯏꯅ ꯁꯤꯌꯔ ꯃꯆꯥ ꯇꯧꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ ꯄꯤꯀꯦꯗ ꯍꯧꯔꯛꯄꯅꯤ ꯍꯥꯏꯕꯗꯨꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯊꯪ ꯃꯦꯁꯦꯖ ꯂꯧꯈꯠꯆꯒꯦ ꯃꯆꯥꯉꯣꯝ ꯇꯥꯃꯣ ꯑꯅꯤꯔꯛ ꯀꯃꯦꯟ ꯇꯧꯈꯤꯕꯅꯦ ꯆꯤꯊꯔꯝꯃꯦ ꯑꯣꯖꯥ ꯀꯔꯤ ꯁꯕꯖꯦꯛ ꯂꯧꯒꯦ ꯅꯤꯁꯥ ꯀꯨꯏꯟ ꯑꯣꯀꯦ ꯑꯩꯕꯨꯗꯤ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯂꯧꯖꯩ ꯍꯤꯁꯇ꯭ꯔꯤꯒ ꯏꯀꯣꯅꯣꯃꯤꯛꯁꯀ ꯁꯨꯝ ꯑꯩ ꯄꯥꯏꯖꯩ ꯀ꯭ꯂꯥꯁ 10ꯗ ꯏꯀꯣꯅꯣꯃꯤꯛꯁ ꯑꯦꯟड ꯍꯤꯁꯇ꯭ꯔꯤ ꯂꯧꯖꯩ ꯅꯤꯁꯥ ꯀꯨꯏꯟ ꯑꯩꯒꯤ ꯆꯦꯅꯦꯜꯗꯒꯤꯁꯨ ꯁꯨꯝ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯍꯧꯖꯔꯒꯅꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯊꯝꯖꯈꯤꯕ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯅ ꯁꯣ ꯁꯕꯖꯦꯛ ꯈꯔ ꯄꯥꯏꯕꯤꯔꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯍꯥꯏꯗꯤ ꯃꯇꯝ ꯈꯔꯁꯤꯗ ꯆꯦꯅꯦꯜ ꯑꯃꯗ ꯂꯣꯏꯅ ꯉꯝꯃꯣꯏꯗꯕꯅꯤꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗꯁꯨ ꯁꯥꯇ꯭ꯔꯁꯤꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯣꯟꯂꯥꯏꯟ ꯁꯕꯖꯦꯛꯁꯦ ꯃꯌꯥꯝꯅ ꯇꯧꯕꯤꯔꯣ ꯍꯥꯏꯕꯁꯨ ꯀꯌꯥ ꯑꯃ ꯍꯥꯏꯕꯤꯔꯦ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯗ ꯈꯛ ꯌꯦꯡ ꯂꯩꯕꯗꯨꯁꯨ ꯁꯕꯖꯦꯛ ꯑꯃꯈꯛ ꯇꯧ ꯂꯩꯕꯗꯣ ꯍꯥꯏꯕꯗꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯁꯕꯖꯦꯛ ꯑꯃꯗꯣ ꯄꯤ ꯀꯦꯗꯁꯨ ꯇꯧꯕꯤꯔꯛꯄ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯗꯁꯨ ꯁꯕꯖꯦꯛ ꯑꯃ ꯇꯧꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯀꯥꯏꯅ ꯃꯌꯥꯝꯅ